ꯉꯁꯤꯗꯤ ꯕꯨꯁꯥꯟ ꯆꯠꯂꯨꯒꯦ. ꯕꯨꯁꯥꯟ ꯆꯠꯂꯨꯁꯤ. ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯕꯁ ꯇꯣꯡꯉꯅꯤ. ꯕꯁ ꯇꯣꯡꯉ ꯃꯇꯨꯡꯗ ꯀꯣꯔꯤꯌꯥꯒꯤ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯇꯣꯡꯉꯅꯤ. KTX ꯅꯠꯇ꯭ꯔꯒꯅ SRT. ꯑꯗꯨꯒ ꯕꯨꯁꯥꯟ ꯆꯠꯂꯅꯤ. ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯖꯔꯛꯑꯒꯦ. ꯕꯁ ꯇꯣꯡꯉꯦ. ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯤ. ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯍꯥꯏꯇꯥꯔꯦ. 스테이션 여우래. ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯣ ꯃꯅꯨꯡ ꯆꯪꯉꯒ ꯇꯤꯀꯦꯠ ꯀꯛꯎꯔꯁꯤ. ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯎꯜꯁꯥꯟꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯁꯤꯇꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯁꯦ ꯌꯥꯝꯅ ꯀꯣꯝꯃꯦ. ꯌꯥꯝ ꯈꯔꯁꯨ ꯄꯤꯛꯑꯦ ꯃꯌꯥꯝꯒ ꯌꯦꯡꯅꯕꯗ. ꯑꯆꯧꯕ ꯁꯤꯇꯤ ꯁꯣꯜꯒꯨꯝꯕ ꯕꯨꯁꯥꯟꯗꯗꯤ ꯃꯤ ꯌꯥꯝ ꯇꯤꯜꯂꯦ. ꯁꯤꯗꯕꯨꯗꯤ ꯃꯤ ꯌꯥꯝ ꯍꯥꯡꯉꯦ. ꯑꯗꯣ ꯑꯦꯅꯤꯋꯦ ꯇꯤꯀꯦꯠ ꯀꯛꯎꯔꯁꯤ. ꯇꯤꯀꯦꯠ ꯀꯛꯄꯩ ꯑꯃꯨꯛ ꯎꯠꯂꯛꯀꯦ. ꯇꯤꯀꯦꯠ ꯀꯛꯄꯁꯦ ꯏꯪꯂꯤꯁꯀꯤ ꯑꯣꯞꯁꯟꯁꯦ ꯈꯜꯂꯦ. ꯃꯤ ꯃꯁꯤꯡ ꯈꯜꯂꯅꯤ. ꯑꯅꯤꯒꯤ ꯑꯗꯨꯒ ꯎꯜꯁꯥꯟ ꯇꯨ ꯕꯨꯁꯥꯟ ꯍꯧꯖꯤꯛ ꯄꯨꯡ 2:19 1:40 ꯇꯥꯔꯦ. ꯏꯀꯣꯅꯣꯃꯤꯗꯒꯤ ꯀꯛꯑꯁꯤ. 1 to 8 ꯑꯩꯒꯤ ꯃꯦꯝꯕꯔꯁꯤꯞ ꯄꯣꯏꯟ ꯍꯥꯞꯄꯔꯣꯏ. 2 ꯇꯥꯔꯦ. ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯍꯥꯞꯄꯅꯤ. ꯑꯗꯨꯒ check your credit card as shown in the figure. ꯄꯩꯁꯥ ꯊꯤꯕ ꯂꯣꯏꯔꯦ. ꯀꯥꯔꯗ ꯆꯤꯡꯊꯣꯛ ꯍꯥꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯇꯤꯀꯦꯠ ꯇꯥꯔꯛꯑꯅꯤ. ꯇꯤꯀꯦꯠ 2 ꯇꯥꯔꯛꯑꯦ. ꯔꯤꯁꯤꯞ ꯄ꯭ꯔꯤꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯦ. ꯔꯤꯁꯤꯞ ꯄꯥꯝꯗꯦ. ꯑꯗꯨꯅ ꯅꯣ ꯅꯝꯃꯁꯤ. ꯂꯣꯏꯔꯦ ꯇꯤꯀꯦꯠ ꯀꯛꯄ. ꯃꯣꯏ ꯇ꯭ꯔꯦꯟꯒꯤ ꯄꯨꯡ ꯂꯥꯏꯟ ꯊꯣꯛꯑꯦ ꯁꯤꯗ. SRT ꯍꯥꯏꯕ ꯑꯃ KTX ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ. SRTꯁꯤꯅ ꯈꯔ ꯇꯞꯄꯦ. KTXꯁꯤꯅ ꯍꯦꯟꯅ ꯊꯨꯏꯌꯦ ꯁ꯭ꯄꯤꯠꯇꯣ. ꯁꯤꯗꯒꯤ ꯁꯣꯜ ꯆꯠꯄꯁꯨ ꯌꯥꯏ. ꯕꯨꯁꯥꯟ ꯆꯠꯄꯁꯨ ꯌꯥꯏ. ꯑꯗꯨ ꯂꯩꯔꯦ. ꯃꯣꯏꯒꯤ ꯀꯣꯐꯤꯒꯤ ꯚꯦꯟꯗꯤꯡ ꯃꯦꯆꯤꯟ, ꯑꯗꯩꯗꯤ ꯍꯩ ꯃꯍꯤꯒꯨꯝꯕ ꯀꯩꯀꯥ ꯚꯦꯟꯗꯤꯡ ꯃꯦꯆꯤꯟ. ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯤꯁꯤꯅ ꯁꯤꯒꯤꯁꯦ. ꯁꯤꯗ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕ ꯌꯥꯏꯑꯕ. ꯁꯤꯗ ꯄꯩꯁꯥ ꯊꯤꯔꯒ ꯁꯤ ꯀꯝꯄꯥꯔꯠꯃꯦꯟ 1, 2, 3 ꯂꯩꯔꯤꯁꯤꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯄꯥꯁꯋꯥꯔꯗ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯆꯥꯔꯖ ꯇꯧꯕ ꯌꯥꯏꯑꯕ. ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯇꯧꯔꯔꯣꯏ. ꯆꯥꯔꯖ ꯇꯧꯕꯩꯅ 1,501. ꯑꯗꯨꯒ ꯀꯩꯅꯣ ꯋꯥꯏꯕꯁꯨ ꯌꯥꯏꯑꯕ. ꯀꯩꯑꯕ ꯃꯣꯏꯒꯤ ꯄꯣꯔꯇꯦꯕꯜ ꯆꯥꯔꯖꯔꯗꯣ. ꯄꯣꯔꯇꯦꯕꯜ ꯆꯥꯔꯖꯔ ꯋꯥꯏꯕꯗꯨꯒꯤꯅ ꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯜꯁꯥꯟꯒꯤ ꯁ꯭ꯇꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ. ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯨꯅ ꯏꯁꯥꯅ ꯇꯤꯀꯦꯠꯇꯣ ꯀꯛꯆꯕꯅꯤ. ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯥꯎꯟꯇꯔꯗꯩ ꯀꯛꯀꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯀꯥꯎꯟꯇꯔꯗ ꯆꯪꯉꯒ ꯀꯛꯑꯁꯨ ꯌꯥꯏ. ꯁꯨꯃꯥꯏꯅ ꯂꯩ. ꯃꯤ ꯃꯌꯥꯝꯁꯦ ꯇ꯭ꯔꯦꯟꯒꯤ ꯉꯥꯏꯅꯕꯒꯤꯅꯤ. ꯃꯥꯏ ꯐꯝꯅꯩꯁꯦ. ꯃꯤ ꯉꯥꯏꯕꯁꯨ ꯌꯥꯎꯔꯝꯅꯤ. ꯑꯩ ꯉꯁꯥꯏꯗꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯕꯗꯣ ꯄꯨꯡ ꯇꯥꯔꯦ. ꯇ꯭ꯔꯦꯟ ꯇꯣꯡꯕ ꯍꯧꯔꯦ. ꯄꯨꯡ 2:20 ꯇꯥꯔꯦ. ꯑꯩꯁꯦ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯃꯣꯏꯁꯤ ꯎꯜꯁꯥꯟ ꯍ꯭ꯌꯨꯟꯗꯥꯏ FCꯅ ꯑꯩꯈꯣꯏ ꯁꯤꯗ ꯀ꯭ꯂꯕ ꯑꯃ ꯂꯩꯌꯦꯕ. ꯃꯣꯏ K-Leagueꯀꯤ ꯑꯗꯨꯒꯤ ꯄ꯭ꯂꯦꯌꯔ ꯀꯩꯗꯨꯒ ꯊꯦꯡꯅꯕꯗ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯗ ꯑꯣꯚꯔ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯃꯟꯈꯤꯗꯅ ꯚꯤꯗꯤꯑꯣꯗꯣ ꯇ꯭ꯔꯦꯟ ꯀꯥꯈꯠꯄ ꯀꯩꯀꯥꯒꯤꯗꯣ ꯀꯥꯎꯈ꯭ꯔꯦꯕ. ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯅꯝꯃꯛꯏꯁꯤ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯆꯠꯂꯦ. ꯎꯜꯁꯥꯟꯅꯤ ꯁꯤꯗ. ꯎꯜꯁꯥꯟ ꯌꯧꯔꯅꯤ. ꯅꯛꯑꯦ ꯁꯤꯗꯒꯤ ꯎꯜꯁꯥꯟꯗꯒꯤ ꯇ꯭ꯔꯦꯟꯁꯤꯗ 15 ꯃꯤꯅꯠꯃꯨꯛ ꯆꯪꯉꯝꯒꯗ꯭ꯔꯥ. ꯃꯤꯅꯤꯠ 30. ꯁ꯭ꯇꯦꯁꯟ ꯌꯧꯔꯦ. ꯃꯤꯅꯤꯠ 10 ꯆꯪꯉꯦ. ꯉꯁꯥꯏ 35 ꯍꯥꯏꯈꯤꯕꯗꯣ 10ꯃꯨꯛ ꯆꯪꯉꯦ. ꯁ꯭ꯇꯦꯁꯟ ꯃꯊꯛꯇ ꯁ꯭ꯇꯦꯁꯟ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ.
부산기 북 스트리트ꯗ ꯌꯧꯔꯛꯑꯦ ꯃꯣꯏ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯂꯥꯏꯔꯤꯛ ꯌꯣꯟꯕꯝ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯃꯊꯪ ꯆꯠꯈꯤꯗꯣꯏꯅꯤ ꯁꯤꯗ ꯂꯩ ꯃꯃꯤꯡ book store Ellie in Bosudong ꯋꯥꯔꯤꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯌꯣꯟꯕ ꯃꯦꯒꯥꯖꯤꯟꯒꯨꯝꯕ ꯌꯣꯜꯂꯒ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯁꯝꯗꯍꯧꯔꯦ ꯕꯨꯁꯥꯟꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯤꯌꯔ ꯃꯌꯥꯝ ꯂꯩꯌꯦ ꯃꯣꯏꯒꯤ ꯁꯤꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯕꯨꯁꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯁ꯭ꯇꯤꯌꯔ ꯀꯩꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯕꯨꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯦꯂꯤꯗꯤ ꯃꯥꯟꯗꯦ ꯄꯤꯛꯄ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯁꯨ ꯁꯨꯝ ꯌꯦꯡꯉꯨꯔꯁꯤ ꯀꯩ ꯌꯥꯎꯕ ꯈꯣꯠꯄ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛꯇꯤ ꯄꯥꯡ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣꯔꯤꯌꯥꯗꯗꯤ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯊꯤꯕꯗꯤ ꯌꯥꯝ ꯋꯥꯏ ꯑꯌꯥꯝꯕꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯁꯥꯟꯅꯄꯣꯠꯀꯨꯝꯕ ꯑꯗꯨꯝ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕꯕꯨꯗꯤ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯀꯣꯔꯤꯌꯥ ꯃꯔꯣꯟꯗ ꯉꯥꯛꯇꯅꯤ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯊꯤꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯣꯔꯤꯌꯥꯗ ꯑꯗꯨꯅ ꯃꯃꯥꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗꯁꯨ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒ ꯄꯣꯔꯛꯑꯦ ꯂꯥꯏꯔꯤꯛꯀꯨꯝꯕꯗꯤ ꯕꯨꯛ ꯁ꯭ꯇꯣꯔ ꯃꯅꯨꯡꯗꯅꯦ ꯁꯤꯗ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯑꯔꯤꯕ ꯃꯥꯜꯂꯦ ꯁꯤ ꯂꯩ ꯈꯔꯁꯦ ꯔꯤꯄꯣꯔꯇꯔ ꯀꯞꯁ ꯑꯣꯐ ꯇꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯦꯂꯤꯗꯅꯤ ꯂꯥꯏꯔꯤꯛꯇꯤ ꯂꯩꯔꯔꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯈꯔ ꯂꯩ ꯄꯥꯗ꯭ꯔꯦꯕ ꯃꯊꯪꯗ ꯂꯥꯛꯑꯒ ꯂꯩꯔꯒꯦ ꯁꯤꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯊꯥꯏꯅꯒꯤꯀꯣ ꯑꯔꯤꯕ ꯃꯐꯝ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯨꯝ ꯑꯔꯤꯕꯒꯤ ꯀꯩꯅꯣꯗꯣ ꯐꯥꯎꯔꯤꯑꯕ ꯕꯨꯁꯥꯟꯅꯤ ꯁꯤ ꯕꯨꯛ ꯀꯦꯐꯦ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯈꯔ ꯁꯦꯝꯗꯣꯛꯄ ꯃꯥꯜꯂꯦ ꯃꯣꯗꯤ ꯇꯧꯊꯣꯛꯄ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯡꯅ ꯃꯈꯥ ꯀꯨꯝꯐꯝ ꯂꯩꯔꯤ ꯁ꯭ꯇꯣꯔ ꯀꯩꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯦ ꯃꯊꯛꯇ ꯍꯦꯛꯇ ꯀꯥꯞꯈꯠꯂꯝꯃꯤ ꯄꯥꯏꯕꯁꯦ ꯁ꯭ꯇꯣꯔ ꯂꯣꯏꯔꯦ ꯁꯤꯗ ꯖꯒꯥꯜꯆꯤ ꯃꯥꯔꯀꯦꯠ ꯑꯅ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯆꯪꯉꯨꯁꯦ ꯑꯥꯗ ꯎꯏꯁꯦ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯅꯦꯕ ꯀꯣꯔꯤꯌꯥꯒꯤ ꯃꯣꯏ ꯀꯣꯔꯤꯌꯥ ꯕꯨꯁꯥꯟꯒꯤ ꯌꯥꯝ ꯐꯥꯎꯕ ꯃꯣꯏ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯁꯤꯕꯨ ꯑꯗꯨꯝ ꯄꯣꯠꯄꯨꯗꯤ ꯁꯨꯅꯕ ꯌꯣꯟꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡ ꯐꯤꯔꯣꯟ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯐꯤꯔꯣꯟ ꯒꯨꯝꯕ ꯄꯨꯂꯞ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯌꯥꯝꯕ ꯁꯣ ꯂꯩ ꯈꯣꯡꯒ꯭ꯔꯥꯎ ꯐꯤꯔꯣꯟꯒ ꯌꯣꯜꯂꯤꯁꯦ ꯐꯤꯔꯣꯟꯒꯁꯨ ꯑꯗꯨꯝ ꯌꯣꯟꯕꯅꯦꯕ ꯃꯣꯏ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯎꯜꯁꯥꯟꯗ ꯂꯩꯕꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯄꯨꯔꯥ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯁꯤꯗ ꯕꯣꯠꯀꯥ ꯔꯝ ꯋꯤꯁꯀꯤ ꯂꯣꯏ ꯂꯩꯔꯦ ꯑꯍꯟ 105,001 ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯑꯣꯏꯔꯁꯨ ꯇꯥꯡꯉꯤ ꯌꯥꯝꯅ ꯑꯍꯟ ꯉꯥꯛꯇꯗꯤ ꯂꯩ ꯑꯍꯟ ꯍꯥꯏꯔꯒ ꯃꯤꯗꯜ ꯑꯦꯖꯀ ꯅꯠꯇꯕ ꯄꯨꯔꯥ ꯑꯍꯟ ꯍꯥꯏꯔꯒ ꯑꯍꯟꯗꯣ ꯊꯥꯏꯅ ꯃꯣꯏ ꯁꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯄꯣꯠ ꯀꯩꯁꯦ ꯄꯨꯂꯞ ꯍꯥꯏꯅ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯁꯤꯒꯤ ꯃꯄꯥ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯃꯥꯜꯂꯦ ꯐꯤꯔꯣꯟꯒꯨꯝꯕꯒꯤ ꯃꯄꯥ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯐꯤꯔꯣꯟ ꯉꯥꯛꯇ ꯌꯣꯜꯂꯦ ꯁꯤꯗ ꯀꯩꯅꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯁ꯭ꯅꯦꯛꯁꯀꯨꯝꯕ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯚꯦꯖꯤꯇꯦꯕꯜ ꯃꯄꯥ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯗꯨꯅ ꯐꯤꯔꯣꯟꯒꯤ ꯃꯄꯥ ꯃꯥꯜꯂꯦ ꯂꯥꯟꯖꯜꯂꯛꯈꯤꯅꯤ ꯂꯣꯏꯅꯃꯛ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯝꯅꯤ ꯖꯒꯥꯜꯆꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯅꯤ ꯍꯧꯕꯨ ꯍꯧꯔꯦ ꯁꯤꯗꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯀꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛꯁꯦ ꯂꯣꯏ ꯀꯨꯞꯄꯅꯤꯅ ꯅꯣꯡ ꯀꯩꯀꯥ ꯆꯨꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕꯒ ꯑꯝꯇ ꯃꯊꯥ ꯁꯥꯗ꯭ꯔꯦꯗꯅ ꯄꯣꯠ ꯅꯨꯡꯉꯥꯏꯅ ꯌꯣꯜꯂꯦ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯤꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯊꯣꯏꯗꯤꯡ ꯃꯅꯝ ꯌꯥꯝ ꯅꯝꯃꯦ ꯉꯥ ꯑꯀꯪꯕꯒꯨꯝꯕ ꯌꯣꯜꯂꯦ ꯊꯣꯏꯗꯤꯡ ꯃꯅꯝꯅ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯝꯈꯠꯂꯦ ꯊꯣꯏꯗꯤꯡ ꯉꯧꯕ ꯃꯅꯝ ꯅꯝꯃꯦ ꯃꯣꯏ ꯊꯣꯏꯗꯤꯡ ꯌꯥꯝ ꯆꯥꯕꯅꯦ ꯃꯣꯏꯁꯨ ꯊꯣꯏꯗꯤꯡ ꯉꯧꯔꯝꯅꯤ ꯑꯗꯨ ꯃꯅꯝꯗꯤ ꯐꯖꯔꯦ ꯊꯝꯕꯧ ꯂꯩꯔꯦ ꯁꯤꯗ ꯊꯝꯕꯧ ꯀꯩꯀꯥ ꯁꯤ ꯋꯤꯠ
ꯂꯥꯛꯄ ꯃꯐꯝꯁꯤꯅ ꯑꯅꯨ ꯑꯅꯥꯒꯤ ꯆꯤꯟꯕ ꯉꯥꯛꯇꯅꯤ ꯈꯣꯡꯎꯞ ꯀꯥꯞꯐꯝꯗꯣ ꯑꯧ ꯑꯦ ꯀꯩꯅꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯕ ꯁꯤꯗꯣꯔꯦ ꯀꯩꯅꯣ ꯆꯥꯅꯤꯡꯉꯤꯅꯣ ꯉꯥꯄꯤꯁꯦ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣ ꯉꯁꯥꯏꯗꯒꯤ ꯑꯆꯧꯕꯁꯦ ꯂꯩꯔꯒ ꯊꯦꯠꯂꯁꯤꯔꯥ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯐꯝ ꯕꯨꯁꯥꯟꯒꯤ ꯍꯣꯠꯗꯣꯛ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯃꯤ ꯌꯥꯝꯅ ꯄꯥꯝꯅꯅ ꯆꯥꯅꯕ ꯑꯗꯨꯒꯤ ꯍꯣꯠꯗꯣꯛꯇꯣ ꯂꯩꯔꯨꯁꯤ ꯍꯣꯠꯗꯣꯛꯀꯤ ꯂꯥꯏꯟ ꯍꯦꯛꯇ ꯁꯥꯡꯕꯅꯦ ꯑꯩꯅ ꯍꯣꯠꯗꯣꯛꯇꯨ ꯍꯣꯠꯗꯣꯛ ꯑꯅꯤ ꯂꯧꯗꯣꯔꯦ ꯍꯣꯠꯗꯣꯛ ꯍꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯥꯏꯟꯗ ꯂꯦꯞꯄ ꯂꯩꯅꯗꯨꯅꯦꯕ ꯕꯨꯁꯥꯟꯒꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯕ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕ ꯍꯣꯠꯗꯣꯛ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯣꯞꯄꯤꯡ ꯇꯧꯐꯝ ꯁ꯭ꯇ꯭ꯔꯤꯠꯇ ꯑꯣꯏꯅ ꯇꯥꯔꯒ ꯂꯣꯏꯁꯜꯂꯦ ꯆꯠꯐꯝꯁꯦ ꯂꯩꯇꯗꯅ ꯍꯧꯖꯤꯛ ꯕꯨꯁꯥꯟ ꯇꯥꯋꯔ ꯌꯣꯡ ꯕꯨꯁꯥꯟ ꯄꯥꯔꯛ ꯃꯐꯝꯗꯨꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯀꯩ ꯍꯥꯟꯅꯕꯨꯗꯤ ꯎꯔꯦ ꯑꯗꯨꯏꯁꯨ ꯁꯤ ꯃꯐꯝꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯔꯁꯤ ꯃꯇꯣꯟ ꯏꯁꯀꯦꯂꯦꯇꯔ ꯑꯍꯨꯝ ꯀꯥꯔꯒ ꯆꯤꯡꯅꯦ ꯀꯥꯔꯤꯁꯦ ꯏꯁꯀꯦꯂꯦꯇꯔꯗ ꯁꯟ ꯇꯥꯋꯔ ꯆꯤꯡ ꯀꯥꯊꯣꯛꯄꯅꯦ ꯏꯁꯀꯦꯂꯦꯇꯔ ꯇꯣꯡꯉꯒ ꯕꯨꯁꯥꯟ ꯇꯥꯋꯔ ꯌꯧꯔꯦ ꯗꯤꯁ ꯏꯁ ꯕꯨꯁꯥꯟ ꯇꯥꯋꯔ ꯁꯣꯜꯗꯁꯨ ꯇꯥꯋꯔ ꯂꯩꯗꯅ ꯅꯝꯁꯥꯟ ꯇꯥꯋꯔꯅ ꯁꯤꯅ ꯕꯨꯁꯥꯟꯒꯤ over here ꯁꯤꯁꯦ ꯀꯥꯈꯠꯂꯛꯄ ꯏꯁꯀꯦꯂꯦꯇꯔꯗ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯄꯥꯟ ꯑꯃ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯀꯥꯈꯠꯂꯒ ꯋꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯄꯤꯕꯨ ꯐꯣꯇꯣ ꯀꯥꯞꯀꯗ꯭ꯔꯥ ꯚꯤꯗꯤꯑꯣꯕꯨ ꯅꯝꯒꯗ꯭ꯔꯥ ꯑꯩ ꯑꯣꯏꯅ ꯁꯤꯗꯣꯔꯦ ꯕꯨꯁꯥꯟ ꯇꯥꯋꯔ ꯕꯨꯁꯥꯟꯗ 2030 ꯋꯥꯔꯜ ꯑꯦꯛꯁꯄꯣ ꯇꯧꯅꯕ ꯀꯟꯅ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯌꯦ ꯆꯥꯏꯅꯥ ꯁꯤꯗꯤ ꯆꯥꯏꯅꯤꯁ ꯇꯨꯔꯤꯁꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯆꯥꯏꯅꯤꯁ ꯇꯨꯔꯤꯁ ꯃꯣꯏ ꯒ꯭ꯔꯨꯞ ꯂꯥꯛꯄ ꯃꯥꯜꯂꯦ ꯆꯥꯏꯅꯥꯒꯤ ꯇꯨꯔꯤꯁ ꯑꯁꯤꯗ ꯃꯣꯏ ꯐꯣꯇꯣ ꯀꯥꯞꯄꯒ ꯂꯩꯔꯤꯁꯦ ꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯨꯔꯤꯁ ꯂꯥꯛꯄꯗꯨꯒꯤꯅꯤ ꯁꯟ ꯇꯥꯋꯔꯁꯦ ꯃꯊꯛ ꯀꯥꯈꯠꯄꯒꯗꯤ ꯌꯥꯔꯝꯅꯤ ꯑꯗꯣ ꯀꯥꯈꯠꯄꯒꯗꯤ ꯉꯝꯃꯔꯣই ꯋꯥꯔꯦ ꯉꯁꯤꯗꯤ ꯅꯣꯡꯃ ꯀꯣꯟꯅ ꯂꯥꯛꯑ ꯀꯥꯈꯠꯄ ꯑꯗꯨꯅꯤ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯁꯄ꯭ꯔꯤꯡ ꯌꯧꯔꯛꯑꯝꯗꯥꯏꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯀꯣꯔꯤꯌꯥꯗ ꯁꯄ꯭ꯔꯤꯡ ꯌꯧꯔꯛꯄꯒꯤ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯒꯩ ꯈꯔ ꯁꯥꯠꯄ ꯍꯧꯒꯠꯂꯛꯑꯦ ꯃꯣꯏ ꯖꯄꯥꯅꯤꯁ ꯂꯣꯟꯗ ꯁꯥꯀꯨꯔꯥꯒ ꯍꯥꯏꯅꯕꯗꯣ ꯑꯗꯣ ꯍꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒ ꯃꯊꯪ ꯍꯞꯇꯥ ꯑꯅꯤꯒ ꯂꯩꯔꯀꯥꯟꯗꯗꯤ ꯐꯖꯅ ꯁꯥꯠꯂꯛꯑꯅꯤ ꯎꯜꯁꯥꯟꯒ ꯕꯨꯁꯥꯟ ꯂꯣꯝꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯍꯥꯟꯅ ꯉꯟꯅ ꯁꯥꯠꯄ ꯍꯧꯋꯦ ꯀꯩꯅꯣ ꯁꯣꯜ ꯂꯣꯝꯗꯅ ꯈꯔ ꯊꯦꯡꯅ ꯁꯥꯠꯂꯦ ꯃꯥꯏꯗꯤ ꯐꯅꯌꯥꯝ ꯀꯦꯟꯕꯕꯨ ꯍꯧꯋꯦ ꯁꯥꯠꯂꯒ ꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯦ ꯁꯤ ꯂꯩꯔꯤꯁꯤꯒ ꯃꯌꯥꯝ ꯁꯥꯠꯂꯛꯈꯤꯅꯤ ꯍꯞꯇꯥ ꯑꯃꯗ ꯉꯥꯏꯔꯦ ꯁ꯭ꯋꯥꯏꯗ ꯄꯣꯝꯕ ꯍꯧꯒꯠꯂꯛꯏꯁꯦ ꯁꯤꯗ ꯃꯆꯥ ꯃꯆꯥ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯨ ꯕ꯭ꯂꯣꯛ ꯅꯝꯖꯔꯛꯀꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯤ ꯎꯁꯦ ꯑꯝꯇ ꯎꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯁꯟ ꯇꯥꯋꯔꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯩꯔꯦ ꯃꯃꯤꯡꯁꯦ ꯕꯦꯛꯁꯥꯟ ꯑꯥꯟ ꯍꯤ ꯑꯦ ꯁꯣꯟ ꯁꯦꯡ ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯤꯗꯁꯨ ꯗ꯭ꯔꯥꯒꯟꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯩ ꯌꯥꯝ ꯐꯖꯩ ꯁꯤ ꯁ꯭ꯇꯦꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯒꯤ ꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯦꯝꯄꯜ ꯃꯥꯟꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯀꯩꯅꯣꯅꯦ ꯀꯣꯐꯤ ꯕꯦꯀꯔꯤ ꯃꯦꯛꯖꯨ ꯕꯤꯌꯔ ꯌꯣꯟꯐꯝ ꯕꯨꯁꯥꯟ ꯉꯁꯤ ꯅꯣꯡ ꯃꯪꯉꯦ ꯐꯣꯛ ꯌꯥꯝ ꯊꯣꯛꯑꯦ ꯇꯣ ꯄꯨꯡ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ 5:20 ꯇꯥꯔꯦ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯗꯨꯅꯦ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯇꯦ ꯃꯣꯜ ꯑꯃ ꯂꯩꯔꯦ ꯕꯨꯁꯥꯟꯒꯤ ꯋꯥꯡꯄꯣꯛ ꯑꯅ ꯁꯤ ꯂꯩꯔꯦ ꯇꯥꯋꯔ ꯃꯈꯣꯡꯁꯨ ꯅꯛꯁꯜꯂꯛꯑꯦ ꯂꯩꯔꯦ ꯇꯥꯋꯔꯗꯣ
ꯁꯤꯗ ꯀꯣꯐꯤ ꯀꯩꯀꯥ ꯊꯛꯐꯝ ꯂꯩ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯀꯣꯐꯤ ꯊꯛꯏꯁꯦ ꯁꯣꯖꯨ ꯀꯩꯀꯥ ꯊꯛꯐꯝ ꯂꯩ ꯁꯤ ꯃꯊꯛꯁꯤꯁꯨ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯀꯣꯐꯤꯒ ꯕꯦꯀꯔꯤꯁꯤ ꯊꯥꯏ ꯀꯣꯐꯤ ꯕꯦꯀꯔꯤ ꯕꯤꯌꯔ ꯃꯌꯥꯝ ꯍꯜꯂꯒꯦ ꯁꯟ ꯇꯥꯋꯔ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯃꯊꯛꯀ ꯀꯥꯈꯠꯂꯗꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯅꯦ ꯑꯗꯣ ꯁ꯭ꯇꯦꯌꯔꯁꯦ ꯑꯝꯇꯪ ꯎꯠꯂꯝꯈꯤꯒꯦ ꯑꯩꯅ ꯀꯨꯝꯗꯣꯏꯁꯤ ꯁ꯭ꯇꯦꯌꯔ ꯃꯌꯥꯝꯁꯦ ꯀꯥꯈꯠꯂꯛꯄꯗꯤ ꯏꯁꯀꯦꯂꯦꯇꯔꯗ ꯀꯥꯈꯠꯂꯛꯄ ꯌꯥꯏ ꯀꯨꯝꯕꯗꯤ ꯁ꯭ꯇꯦꯌꯔꯗ ꯀꯨꯝꯗꯣꯏꯅꯦ ꯁ꯭ꯇꯦꯌꯔꯁꯦ ꯌꯥꯝ ꯄꯤ ꯗꯣꯂꯥꯟ ꯃꯊꯣꯟ ꯀꯌꯥꯅꯣꯝꯒꯤ ꯁ꯭ꯇꯦꯌꯔꯅꯤ ꯍꯧꯖꯤꯛ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯆꯤꯡꯗ ꯂꯩꯕꯗꯣ ꯄꯕ꯭ꯂꯤꯛ ꯖꯤꯝ sida ito stairs overnight day overnight double stair yang kan wow dia wajib kumdara pa ni ay kung kan na bas tagi lak pa ni ado hojik kana da metro da halani ina metro ne bye bye adu video adu ma pa lo thok kan ai yang sai na battery loi bye bye hai di hai do ram ni adu da yan tawraba mafam le sum chat pa da uninga ꯃꯣꯏꯒꯤꯁꯤꯅ ꯃꯦꯇ꯭ꯔꯣ ꯃꯈꯥꯒꯤ ꯁꯣꯞꯄꯤꯡ ꯇꯧꯐꯝꯈꯩꯅꯤ ꯁꯣꯞꯄꯤꯡꯒꯤꯗꯤ ꯀꯣꯔꯤꯌꯥꯗꯗꯤ ꯑꯣꯇꯤꯀꯥ ꯀꯥꯏꯗꯅꯣ ꯆꯠꯂꯨꯁꯦ ꯅꯩꯅ ꯌꯦꯡꯁꯦ ꯑꯥ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯃꯦꯇ꯭ꯔꯣ ꯀꯥꯔꯠ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯗꯤ ꯗꯦꯜꯂꯤꯒꯤ ꯃꯦꯇ꯭ꯔꯣ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ ꯀꯥꯔꯠ ꯇꯧꯔꯒ nang mask lo ko he moi korea de jo public transport tong moi mask up ta dia ti siler metro se la ni ma mai nei metro will be here soon yam koi de stop ang katang tong de me mari manga de jum yaw metro de tong e metro de kumau re ke dex station no ta ka khaliam ꯁꯥꯟ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯌꯧꯔꯦ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯁꯤꯗ ꯌꯨꯝ ꯍꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯕꯨꯁꯇꯥꯟ ꯁ꯭ꯇꯦꯁꯟ ꯀꯥꯈꯠꯇꯣꯏꯅꯦ ꯑꯃꯨꯛ ꯇꯤꯀꯦꯠ ꯀꯛꯑꯦ ꯍꯟꯕꯒꯤ ꯕꯨꯁꯥꯟ ꯇꯨ ꯎꯜꯁꯥꯟ ꯄꯨꯡ 8 ꯅꯨꯃꯤꯗꯥꯡꯒꯤ ꯍꯣꯔꯦꯟ ꯎꯜꯁꯥꯟ ꯌꯧꯕꯗ 8:30 ꯍꯣꯏ 15 ꯇꯥꯔꯅꯤ ꯑꯗꯨꯗꯒꯤ ꯍꯣꯔꯦꯟ ꯕꯁꯇ ꯀꯩꯅꯣꯝ ꯇꯣꯡꯉꯒ ꯑꯃꯨꯛ ꯑꯩ ꯀꯥ ꯆꯠꯄꯗ ꯃꯤꯅꯤꯠ 15-30 ꯕꯁꯇꯤ ꯌꯥꯝ ꯇꯥꯡꯕꯅꯦ ꯑꯩꯈꯣꯏ ꯎꯜꯁꯥꯟꯗꯗꯤ ꯕꯁ ꯌꯥꯝ ꯂꯩꯒꯟꯗꯦ ꯁꯤ ꯎꯜꯁꯥꯟꯗꯗꯤ ꯃꯤ ꯌꯥꯝꯅ ꯊꯟꯕꯅꯦ ꯉꯁꯥꯏꯒ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯎꯜꯁꯥꯟꯒꯤ ꯁ꯭ꯇꯦꯁꯟꯗ ꯑꯩꯅ ꯂꯥꯛꯄꯗ ꯎꯔꯛꯄꯗꯨꯒ ꯕꯨꯁꯥꯟꯒꯤ ꯁ꯭ꯇꯦꯁꯟꯒꯤ ꯐꯤꯕꯝꯁꯤꯒ ꯃꯤꯅ ꯄꯤꯛ ꯊꯟꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯕꯨ ꯐꯅꯌꯥꯝꯕꯨ ꯂꯩꯇ꯭ꯔꯦ ꯐꯅꯌꯥꯝꯕꯨ ꯀꯣꯝꯊꯔꯛꯑꯦ ꯃꯤ ꯌꯥꯝꯅ ꯀꯣꯐꯤ ꯑꯃ ꯊꯛꯀꯦ KTX ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯥꯏ ꯍꯣꯇꯣꯛꯀ ꯗꯝꯄ꯭ꯂꯤꯡ ꯃꯥꯟꯗꯨ ꯀꯣꯔꯤꯌꯟ ꯃꯥꯟꯗꯨ ꯆꯥꯔꯦ ꯌꯨꯝꯗ ꯀꯣꯐꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯥꯖꯜꯅꯠ ꯑꯣꯠ ꯂꯥꯇꯦꯁꯤꯒ ꯑꯁꯤꯒꯤ ꯁꯤꯒꯅꯦꯆꯔ ꯀ꯭ꯔꯤꯝ ꯀꯣꯐꯤꯁꯤꯒ ꯅꯟꯅ ꯀꯧꯔꯛꯑꯅꯤ ꯀꯣꯐꯤ ꯌꯧꯔꯛꯑꯦ ꯁꯤꯅ ꯑꯩꯒꯤ ꯀꯣꯜ ꯀ꯭ꯔꯤꯝ ꯀꯣꯐꯤ ꯃꯣꯏꯒꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯁꯤꯒꯅꯦꯆꯔ ꯀꯣꯐꯤ ꯁꯤꯁꯤꯅ ꯍꯦꯖꯜꯅꯠ ꯑꯣꯠ ꯂꯥꯇꯦ ꯍꯥꯏꯕ ꯍꯣꯏ ꯑꯁꯤ ꯁꯦꯒꯥꯏꯔꯦ ꯋꯥꯕꯅ ꯁ꯭ꯇ꯭ꯔꯣꯁꯤꯅ ꯀꯩꯅꯣꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯦꯒꯤ ꯁꯨꯞꯈ꯭ꯔꯦ ꯎꯜꯁꯥꯟ ꯌꯧꯔꯦ ꯉꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯂꯣꯏꯁꯤꯟꯖꯂꯁꯤ ꯄꯨꯡ 8:23 ꯇꯥꯔꯦ Goodbye guys.